Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk lawbirasi video call derong Tabi nifumapan suba tangkal chatkhro pukhro mangkhro aigini haiba potsak khudimak ifamdagi loina pukhro aigini haiba amata thambiramlanu idom hinghauragi awabasu idom khangjaragi maichaksu idom khangjaragi thembinaba kanasi leraroi aigidamaktadi Kaplesu, noglesu, warabesu, chaklebesu, kudingmak, aigi punsini, ai kaktagini, kangi, aigi kana laiti haibesu, kanada wakat duni, aigi pukningi wase, wakat famsu laiti, kanada bu haizarugani, haizafamsu laiti, may chak ni helak labadi, angaw bigumna, idom churol londuna, mama papa noy anigi foto yengduna, wakat chabasen tana, oina zafam, wakat chafam, aigi ni haiba misak amatta laiti mama papa noy anina aigi damak wabiramba khanjaramba ngasidi aigi damak khanbinaba wabinaba kana laitre mama papa noibu aina mistyamna tawi kanada ai wai haina wakatoino aibu kanana thembidoino aigi angawbi tawse kanana themjinbidoino aigi lambi laitre ai kadamda chatkadabano mai kai khangri mama pa noi hello ai amna wari ai khangba ngamdri ai amna wari mama naminini humni muk helaklabanina mana imungdagi mapan thoktana angawbigum leiraklibe se chagani thakani khangdana magi kagi kachinda kaptuna leirakpa chaklamba su faukidre akiba su faukidre kari tawgani haibasu amatta khangkidre angawbi amagi halattani mana leiribase chada thaktabana masadu fazana chokthare machin bal ani dusu kangsile kapmanbagi mamai dusu kainoma malabani aram khorangba faurakleduna phamlambadagi tapna hogalai aduga makhutna koliba photo adu table mathakta thamlaga nofit tawna asumna hai mama papa ai chak sulami isa siyamna chokthare ai kaidawduino hayo Tompo Chekon Wahai asi nakongda hanjin tarai mamai fat laiduna yengri kanasu laite ihang hangi wahai sina amu mapi sinthale Tompok Chekon hairibase kanano karino haiba ma hauji phawa gyan tadri mamagi aroiba mikup ki wahai sina mabu chamamnaba amadi pokhale karino haina tigatningwa faurakle adubu karisu khangdana karamna thigani Mingasina karibo haining liba ma chingnabadi fauri mama mapa anigi aroiba numiki sakfamadu ningsing labadi accident thokpa nate haibasi chingnahali macha moina mama mapa anina karamna leikidabanu haibasi thigatningba faurakle mama na palamba ming adu soidana mama hoi hatpada yauramgani haina chingnarakle sontharamba masa adu sonthaba yade magi mathawatli haibagumna kingalakpagumna tawrai Washroom changduna irujathoi masa adu khara tekhatnaba haidana mixel mamangda famduna achotpa masamdu dryer tawi loiraga taigadaba cream sing mathang amuk tairei aduga setliba bathrobe adu hongduna dress ama change tawi masang wangna punsili yellow machugi crop top ama litsili mathaktana amuba jacket ama sulitsili tap napi black jeans tuma setchili black machugi kumit mathak yogi buttuma sutongshili pungloi loiraga magi kadagi thoglai kitchen da changlaktuna chaba yaba kari legi yengi araiba ma masate khatpa yaba chanaba khara semlaga khara chasilaga kitchen dagi thoglai aduga mama mapa anigi kada changlaktuna kari gumba ma thirei godres adu hangduna mana thiriba du lauthorai nongma magi damak paisa tungshinba ATM card ni haina pirakhiba duni lauthorakliba se Karigumba ama watpagum amuk upusingdu hangduna thirai pochai kaya chakhaiduna thirakpani mamai thangdari fangli mana thiribadu nofit tawna paiduna yengi nongmaiduga ATM card duga paiduna thoglai aduga amu magi kada laklaga nongmai adu cheksinna thamkre ATM card dudi wallet hapchilaga magi khangra pocket ta hapkre aduga amuk thoglai Sumang yokthorappaga akoibado muktang hut laiduna yenglai
ꯒꯔꯦꯖ ꯂꯣꯝꯗ ꯆꯪꯗꯨꯅ ꯃꯥꯅ ꯍꯦꯛ ꯊꯧꯕ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯒꯦꯠ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯒꯥꯔꯤꯗꯨ ꯏꯟꯊꯣꯛꯏ꯫ ꯍꯥꯏꯐꯦꯠ ꯈꯥꯝꯂꯒ ꯒꯦꯠꯇꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯉꯥꯟꯕ ꯃꯌꯥꯝꯕꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ ꯁꯨꯔꯦꯁꯅ꯫ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯑꯁꯣꯝꯗ ꯀꯩꯅꯣꯝꯃ ꯍꯪꯂꯧꯈꯤꯒꯦ꯫ ꯇꯥꯃꯣ, ꯑꯩ ꯀꯨꯏꯕ ꯌꯥꯔꯣꯏꯀꯣ, ꯏꯃꯥꯟꯅꯕ ꯍꯣꯏꯗꯁꯨ ꯆꯠꯀꯗꯕ ꯂꯩꯌꯦ꯫ ꯀꯨꯏꯔꯣꯏꯅꯦꯍꯦ, ꯂꯩꯔꯝꯃꯣ, ꯐꯠ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯁꯨꯔꯦꯁ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯦ꯫ ꯀꯁꯇꯃꯔ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯃꯣꯏꯅ ꯄꯥꯝꯃꯤ ꯈꯟꯕꯁꯤꯡꯗꯨ ꯉꯥꯟꯕꯅ ꯃꯃꯜ ꯍꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯪꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯨ ꯐꯥꯎꯗꯨꯅ ꯅꯨꯄꯤ ꯑꯃ ꯆꯠꯈꯤ꯫ ꯉꯥꯟꯕ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯃꯤꯅ ꯍꯪꯂꯤꯕꯗꯨ ꯉꯥꯏꯈꯣ ꯍꯥꯏꯔꯝꯂꯒ ꯐꯠ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯛꯁ ꯎꯞꯂꯒ ꯆꯠꯂꯕꯁꯨ ꯃꯥꯒꯤ ꯐꯤꯕꯝ ꯎꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯁꯤꯜꯚꯤꯌꯥꯅꯤ ꯍꯥꯏꯕ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯒꯤ ꯃꯄꯥꯎꯇꯕꯨ ꯍꯥꯏꯅ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯉꯁꯤ ꯈꯨꯗꯛꯁꯤꯗ ꯈꯪꯍꯧꯗ ꯎꯔꯕꯁꯤꯗꯅ ꯀꯧꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯅ ꯀꯩꯁꯨ ꯇꯧꯗ ꯑꯃꯨꯛ ꯊꯦꯡꯅꯕꯁꯤꯗ ꯍꯔꯥꯎꯕ ꯐꯥꯎꯏ꯫ ꯑꯃꯔꯣꯝꯗ ꯃꯥꯒ ꯀꯧꯅꯕ ꯉꯥꯡꯅꯕ ꯑꯣꯏꯗꯕ ꯑꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯇꯨꯡꯃꯥꯡ ꯍꯟꯅ ꯌꯦꯡꯗ ꯆꯠꯂꯤꯕ ꯑꯗꯨ ꯆꯨꯝꯗ꯭ꯔꯤꯡꯅ ꯆꯠꯂꯤ꯫ ꯅꯨꯄꯥ ꯃꯥꯁꯨ ꯃꯥꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯇꯥꯟꯅꯖꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯅ ꯌꯥꯗꯕꯅ ꯆꯥꯛꯅ ꯌꯦꯡꯖꯍꯧꯏ꯫ ꯃꯃꯜꯁꯦ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯔꯣꯏꯗꯣꯏ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄꯗ ꯌꯦꯡꯉꯨꯔꯒꯦ ꯃꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯗꯨꯅ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯨ꯫ ꯉꯥꯏꯕ ꯌꯥꯔꯣꯏꯌꯦ, ꯊꯦꯡꯉꯕꯅꯦ, ꯊꯕꯛ ꯌꯥꯝꯃꯤ꯫ ꯉꯥꯟꯕ ꯁꯤꯜꯚꯤꯌꯥꯅ ꯆꯠꯈꯤꯕꯗꯨ ꯃꯇꯨꯡꯗꯒꯤ ꯌꯦꯡꯖꯕꯅꯤ꯫ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣꯗꯤ ꯈꯪꯅꯤꯡꯉꯤ꯫ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯆꯥꯛꯑꯦ꯫ ꯇꯩꯅꯐꯝ ꯈꯪꯗ ꯁꯥꯎꯔꯪꯅꯅ ꯆꯪꯂꯛꯂꯒ ꯃꯃꯜ ꯑꯗꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯤꯁꯤꯡꯗꯨꯁꯨ ꯉꯥꯟꯕꯒꯤ ꯃꯇꯧꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯝꯂꯒ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯃꯣꯏꯒꯤ ꯄꯣꯠꯇꯨ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯏ꯫ ꯃꯌꯥꯝꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯏꯁꯧ ꯂꯥꯡꯂꯒ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯁꯨꯔꯦꯁꯁꯨ ꯂꯥꯛꯑꯦ꯫ ꯃꯌꯥꯝꯕ ꯂꯥꯛꯄꯒ ꯄꯩꯁꯥ ꯂꯧꯔꯛꯂꯒ ꯃꯥꯁꯨ ꯀꯨꯏꯅ ꯄꯜꯂꯝꯗ ꯐꯠ ꯂꯥꯛꯏ꯫ ꯉꯁꯥꯏ ꯁꯤꯜꯚꯤꯌꯥꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯁꯤꯜꯚꯤꯌꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗꯕꯅ ꯐꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯦ꯫ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗꯕꯅ ꯆꯤꯡꯈꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ꯫ ꯉꯥꯟꯕ ꯎꯕꯗ ꯀꯧꯔꯛꯏ꯫ ꯑꯦ, ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯂꯥꯏꯅꯤ ꯀꯩꯅꯣ꯫ ꯀꯥꯏꯗ ꯆꯠꯁꯦ ꯍꯥꯏꯅꯣ? ꯆꯠꯂꯣꯏ, ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯁꯦꯂꯤ ꯍꯣꯏ ꯆꯠꯄꯒꯤ ꯍꯧꯕ ꯂꯥꯛꯄ ꯅꯠꯇꯕ꯫ ꯑꯩ ꯊꯕꯛ ꯆꯤꯜꯂꯤꯀꯣ, ꯆꯠꯂꯔꯣꯏ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯑꯣꯏꯅ ꯆꯠꯂꯨꯔꯣ꯫ ꯚꯥꯞꯁꯦ꯫ ꯄꯜꯍꯟꯅꯤꯡꯕ ꯍꯥꯏꯍꯟꯅꯤꯡꯕꯗꯤ ꯁꯤꯜꯚꯤꯌꯥꯅꯤ꯫ ꯃꯥꯅ ꯍꯦꯛ ꯍꯧꯗꯣꯛꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯆꯤꯡꯈꯩꯁꯨ ꯅꯣꯛꯂꯒ ꯍꯟꯗꯛꯇꯤ ꯀꯣꯂꯦꯖ ꯄꯨꯟꯗꯣꯏ ꯅꯠꯇ꯭ꯔꯣ? ꯀꯅꯥꯒꯅꯣ ꯍꯥꯏꯁꯦ? ꯁꯦꯂꯤꯒ꯫ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯆꯤꯡꯈꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯕꯥꯜꯇꯤꯟꯗꯨ ꯊꯝꯂꯒ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯋꯥ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯪꯅ ꯁꯦꯂꯤ ꯄꯟꯕꯗ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯦ꯫ ꯀꯩꯀꯩ ꯍꯥꯏꯅꯒꯦꯅꯦ? ꯐꯔꯛ ꯌꯥꯝ ꯇꯥꯏ ꯅꯪꯁꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯦ, ꯆꯠꯈꯤꯅꯨ꯫ ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯑꯝꯇ ꯀꯣꯛꯍꯜꯂꯝꯃꯨ꯫ ꯌꯥꯔꯦ, ꯆꯠꯂꯦ꯫ ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯁꯦꯂꯤ ꯅꯕꯥꯅꯤꯒꯤ ꯔꯣꯃꯥꯟꯁ ꯁꯤꯟꯒꯗꯤ ꯌꯥꯎꯍꯜꯂꯛꯀꯅꯨꯀꯣ꯫ ꯉꯥꯟꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯔꯣꯃꯥꯟꯁ ꯀꯥꯏ ꯑꯩꯒꯤ ꯃꯤꯠꯁꯤꯗꯐꯥꯎ ꯎꯍꯟꯕꯤꯗꯕ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯄꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅꯒꯗ꯭ꯔꯥ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯦꯂꯤ ꯑꯣꯏꯅ ꯄꯜꯂꯛꯄꯗꯨꯗ ꯕꯤꯠ ꯂꯩꯇꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯀꯨꯏꯊꯅ ꯂꯩꯔꯝꯗ꯭ꯔꯤ꯫ ꯁꯣꯝꯗꯅ ꯁꯤꯜꯚꯤꯌꯥ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯂꯩꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯇꯦꯕꯜꯗ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯅꯣꯠꯕꯨꯛꯅꯆꯤꯡꯕꯁꯤꯡꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯊꯥꯗꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯌꯨ ꯃꯈꯜ ꯀꯌꯥ, ꯆꯨꯔꯨꯞ ꯃꯈꯜ ꯀꯌꯥ ꯑꯗꯨ ꯇꯦꯕꯜꯗꯨꯗ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯊꯝꯂꯛꯏ꯫ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯑꯃꯨꯛ ꯈꯨꯝꯒꯠꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯊꯩꯖꯤꯟꯕ ꯄꯨꯝꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯅ ꯐꯝꯂꯛꯏ꯫ ꯃꯇꯝ ꯀꯨꯏꯅ パイꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯑꯣꯐ ꯍꯥꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯋꯥꯆꯞꯇ ꯆꯪꯂꯛꯏ꯫ ꯄꯥꯏꯁꯤꯜꯂꯛꯏ ꯃꯊꯪ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ꯫ ꯃꯥꯅꯗꯤ ꯅꯝꯕꯔ ꯄꯨꯝꯕ ꯀꯛꯈ꯭ꯔꯕꯁꯨ ꯃꯣꯏꯅꯗꯤ ꯑꯃꯠꯇ ꯀꯛꯇꯕꯅꯤꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯒꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ FBꯒꯤ ꯁꯛꯈꯪꯗꯕ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯍꯥꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯣꯏ, ꯀꯩꯗꯧꯔꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ? ꯍꯟꯗꯛꯁꯦ ꯃꯦꯁꯦꯖꯀꯁꯦ ꯁꯨꯡꯍꯟ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯐꯣꯟꯁꯨ ꯑꯣꯐ ꯂꯩ, ꯅꯪ ꯀꯩꯗꯧꯔꯒꯦꯕ?
Nangbu X chelabo. Kaino, asingwagi nang X chelabo mi. Napam tari tahalawda. Chele su chele, change su sendi haibadumadi. Nang su khangalakpa yai. Pukchel yang pikwa mi ni nang si. Nang naming lefam su khanghalamdi. Nayungga khanglamadi laaga nang phudaba yarabani nang. Nang haisini ko nang. Nangidi X de henba kanamta leizidabani. Message singdu mathang paraga amu atopa mamuk parai. Delete tawkhrabasu number du Rebecca gini haiba khangi. Rebecca gi message amuk yenglai. Sylvia, nang chak charabo. Chak chaw ko wakal phattaba kaisu khanganu. Aikhoi leisini nangidama. Nang pukning sonthaganu ko. Nangna aikhoi ge leisi haisu yadi. Natom tawrasu kiganu. Aikhoi ga wari sum sanasi ko nang kidanaba. Sylvia, nang kadorage phone so off le. Nang amuktadi aikhoi da paw fawroba. College ke admission su kuidre. School dagi certificate chu lawba yarabani. Nang min jamina doini haina ngairaga nang di tumina leiki. Nang kadai da leige. Nayumda laklaga su get sum loli. Kaubus tadi. Nang kadorage ba. Message sing do matang pa balori amatadi reply pirudri. Net off tawshilaga off thamge haina tawrakpaga Facebook ki sakhangdaba du phone tawshilai. Paisira pairushira haina khali paibiragi khandina pairai. Hello? Hello Larry, nati nang nahandagi kadai da leirugeba phone su off adum haiba nati nang X daga chelaba haibani. Chendida. Aduga kaigi nahandagi tumina leiruriba. Phone yarudaba. Asingbairane. Hoi. Oh, aidi nang X chenkrabrana pakhalure. Kaigi pakhaliba? Ha, sum. Ado, nang asidi nangi ming leifam asingba haidaba yariko. Nangna nahana hairamnagadi nangna phone off tamkrasu ai hekta laaga nang fudanaba. Is. Kaino, is kanati sadhairo. Nangi photos tharo tharaktaba yariko. Ai thame online lero ko. Hairaga phone du kakre Sylvia nupasi kananu khangduklagi haina masu net on tawrakle. Satharomi. Sylvia wakhalda khali asyayi pura masigi misidi haina message amamuk thazilai. Thararo hairo asu fazina hairaga yam demand sai sumchamna khangnasi tinasi na haibani. Nangi hana photo ga naminga konana tharo. Nupa dudi kuihaude photo amasa thazilai. Sylvia photo du ubada pungangakre ikai benesu haifam khangkhidre sin tawraga tumina leithokhibaduda message amamuk thazilai. Noi nupigi kadar se horabamo. Sylvia photo du munni yengi thanakhiba message sing adu akai bi yaudраbasu icham chamba oirabasu haifam khangdana ikai ba madi fauri mana chingnariba misaksi oide khangdoknaba asumna message ama thaki. Ningthouja. Message send tawkhibaga message mana mamu thazilai. Nang ai khangbro? Ha. Ai khangbro haibani. Kamaina khanglino? Yam tuna hairo. Aduga nang kananu su engoda khangalo. Mari thazilakliba message mayam du paraga ikai masu amuk reply tawi. Photo ase Ningthouja natro. Photo gi nupa sidi khangi. Nangna kamaina khanglino? Sadhairo. Photo asidi imanabi mabungni aduri khangtaba. Kanana manabi namanabi dugi mamingna kai kauba. Sanathoi kaubani ekhoi classmate ni. Nangi ming kai kauge photo amda tharo yengi. Talle ikai ai Sylvia ni khangdrone. Khangdebo. Thainai sulai dudi khangdrone. Khangdi photo amda tharo bado. Sylvia ikairaduna message handre photo su thakidre. Somda Ningthouja machan nupigi mamanabi oirambaduda ikaibana tawfam khangdrabani adubu ma Sylvia ga wari saningbadi fauri magi masakta oirasu khanghauge khana photo tharo haina hanjin message thai. Nangi photo tharaktragadi aidi Sanathoi da haiduni yengo aduga nayumna nang fuba laktoini. Nupaduna mukhana message tharaktuna Sanathoi da hairage hairakpaduda Sylvia du pakhalai halarogi khana hankidraba message tu amukhan batare. Sanathoi da haigano. Adudi photo tharo hek tharaktraba aidi Sanathoi da hairedum. Haigano dana soi khangmani photo tharaktrasu yare.
Message makha tana haludri mamanabigi mayamba makakhanna mathante kaijaba fawi Sanathoi dasu khanganinglamdi ikaibana amu haidoklamgadra hainasu pakhatba poklai Somdana Ningthemsu kitada chopida haina khanjai adubuma Sylvia bu khangningbana dilangtaknarami machanupida kamdongna hangdoino khalami Tanchana Sanathoi su mabungbu kauduna changlai Dada Ningthem hipna phone metpani machandadi yengda phone di yengna khumlai Kaino Mamana dukana tholoi Hoi Sanathoi thoki ge tawi Sanathoi kainom hangine Kaino dada Noi namanabi Sylvia ko bulai bro Lai kaidorage Aikoi sidagadi lama baba Lami dada khangdrane dada ga stheng nakrabani Thengbudi thengnaramani aina wakale shulada borongani Dada kaigino Sumhangbanida Sanathoi nungaitana hairai Sylvia gi mamaga mapagani handak punna leikidabado numitudagi Sylvia ga pau faunaba ngamdre magi number su off lei ma kadai da leibanu su khangde mayum chalubada su get adum lole Ningthem haujiktada khanglai Sylvia na matam khara phone off leibagi maram mama mapa animak leitre khanglabada nungaitabasu faurakli Magi maramda kupthana hangningba supokladuna kupthana hanglai Madi kanaga yumduda leiriba mabunga leibro Leitida matomtani magi ni haibada leikidaba mama panatana kanasu leitabani Ningthem nungaitaba sum helai mathanta karamna khanglamgani khanbada machan bu thokro haiduna thokhankre Sylvia gi nungaitaba wari sina mabusu nungai handri ma phawa asi yongna nungaitri Sylvia di kari oiramgani haina khalai kana leijadrabi magidamak lepningba faurai Numidangi matamni nganba Sylvia hoirom dalaklami ngasidi yumdu maina pungan ngali mi leire taklibra nahan khaidi mambani ngasidi ngalamle Sylvia hoigi thongaldagi khara chakhatlaga khambani aduga gari mathaktuda famlaga leibani kari tawbano mana mafamsida lakliba masa phawba khangjadi ashumna leiringai get hangbagi makhol tarai nganba matung haifet leithui Sylvia thoglai ma thoglakpa ubada phat leishinduna gari adu start tawba sarduna makop adu non thaki Sylvia get adu tapna lon chilamlaga tapna lai numidang sida kadai da kana unaba gari maram gi chatliba tapna lakpana magi mapa adu lanthokre kadai danu mana chatlise khanbada matomta wajaba phawi Khangningbana gari adu khamlamlaga Sylvia gi matung laptakna tapna inarai Nupi masu khara chatlaga amuk chaplepi kari khalurabano amuk fatlaiduna halai Ngan basu Sylvia nu muk handuna lakpasi ubada ma khangkiba tari pakhatna mamayadu nakalamada leishinduna leiki Sylvia tapna mayumlomda muk halai Sylvia na laklibadu mangak haifet leiduna tumini yengi Sylvia di karisu khanjindaba manba mawongda tapna ingna ayengba mitmangda chumdring yengduna chatli Sylvia na get adu yoshin kibaga phone du kingbagi makhol tarai nganba tablap laktuna magi khamniba gari banakta muk lepkre Sylvia phone laklibadu paiduna get hangi Hello Ningthem Wari sana changkre aduga get adu manungdagi lonsinki Ngan basu yamna lapna leibadi nattabana Sylvia na wari sakibadu tahawi manungda changkraga kari wari sana kri tahaudrabasu mapanda leiringai hello Ningthem haiba wahaidudi mayek singna tahawi wahay asina magi thamoida mairik amalang silambagum tapna chakpa haurakli Nupagi mingni mana pankribase nupagani mana sanakriba wari du khanbada chaklakpagum kaigum tawduna prap get mapa fawa lai aduga sauningma matawda mamit bishum suklaga mayana machin chiklaga makhong adu thangatuna get adu safu kanna kauki